अहानबदा मरोइबा पाव ngasi Manipur da Omicron variant ke anova case ahum thengnakre hauzik state asida Omicron case masing nifuni thoi shukre Manipur gi praja khuding makna isagi vote isana pamba afaba candidate khalaga hadabio lengak ama sembada miyam gi mateng sangi haina Chief Secretary Dr. Rajesh Kumar na phongdokre JCILPS student wing na Manipuri bazar da Amar Bengali gi General Secretary Bokul Roy gi effigy mai thaduna protest tawkre amadi Maharashtra da ngarang numidang athengada car ama thong mathaktagi tarakpada maduda tongba BJP MLA Vijay Rahul Dalegi machanupa yauna medical mahiroi taret sikre Kurumjari PONYTV na sandok saba Manipuri pau miyeng tabiri basingbo JOYSHREE na taram na oksari pau sandong na pizari ngasi Manipur da Omicron variant ke anova case ahum thengnakre hauzik state asida Omicron case masing nifuni thoi shukre mihoi ahum ase layeng ba loiduna mayumda hanakre contact tracing amasung containment ge thabak paikhale haina Dr. K Rajo Singh Director Health Services Manipur na cherol amada haidi Manipur da ngarang miyoi chamri ga tara nipan nauna COVID-19 positive oike laina asina maram oiduna miyoi ani makha thana laikidre Positivity rate asi chada taranipan dasamik ama oike miyoi chamaga marfudrani thoi COVID tagi fagalaktuna disaster ke hauzik state asige COVID-19 case masing ase lakh ama lising kontra samriga marfudra yore loinana laikidaba masingna lising aniga kun tareni Numit mangani thangna na lag ahum hena report tawkraba matungda ngasi India da COVID-19 infection lag ani lising yang khai manga chanipan humfudra mari thengnakre case daily asi crore ahum lag marfudra taret lising marfudra mapanga chaniga shumna ani sukre haina Union Health Ministry ke data aman hairi nauna miyoi chatoka tara mari tharaga laikhidaba masing punna lag mari lising humfudra chamriga humphuni thoi sukre Ministry na hairi active case ki masing lakun ni thoi lising kontra taruk chani panifu ni thoi da hanthakre loinana recovery rate asi chada marfudra hundoi dasamik ama manga da hanthakre miyoi crore ahum lakh humpudra lising humpudra mathoiga chanipan marfudra nipan covid tagi fagalakre loinana sibagi chang asi chada ama dasamik ani ahum oiri hairi hauzik fawda leibak asida COVID-19 vaccine dose crore chamaga humpuni toi dasamik mapan ani kapa ngangkre Manipur asi highly educated oiba society amani haina Manipur gi Chief Secretary Dr. Rajesh Kumar na phongdokre wafam asi ngasi Imphal gi Palace compound da leiba City Convention Center da pangthopa tarani thoi shuban National Voters Day gi thoramda Chief Secretary na phongdokhibani thoram aduda DGP P Dongel Additional Chief Secretary amasung atai official kyasu saruk yakhe Thauram aduda Dr. Rajesh Kumar na ngasi National Voters Day palan tawbaga loinana Manipur gi praja khudimagna isagi vote isana pamba afaba candidate khalaga thadabiyo hairudna afaba lengak ama sembada miyamge mateng sangi haike amadi lakadori batarani thoi shuba Manipur Legislative Assembly election asi free and fair oiba election oihanduna senja thumja tawdaba sarkar ama semba tangai fade hainasu mahangna haike Loinana Manipur state asi larik laishu haiba miyoi kaya laiba maramna isana isagi vote po mamal khangna piduna laingak ama chawkhana ba honabada chawraba thaudang lobiyo haiba wafamsu thamkhe thauramgi saruk ama oina state icon sing nauna electoral roll da register tawkraba sing amadi BLO kaya da award sing su khusinakhe Lantapal Assembly constituency and let us have a free and fair election. Let us elect the best people possible. Let us have the best government because government will decide the development and economy and the prosperity of the state and also will ensure a peaceful coexistence of multiple tribes
and ethnic diversity of the state should be maintained. There should be complete harmony between each and everyone. COVID is affecting us. The number of COVID cases are going up in last 10 days and it's bound to increase a little bit more because as we know the third wave had just begun in the country. Cities like Delhi and Mumbai are seeing now constant fall for last 3-4 days, but places like Karnataka, Kerala, the numbers are on the rise. But the good news, like today morning, the overall numbers have gone down drastically in the country. JCILPS student wing na Manipuri Bazar da Amar Bengali gi General Secretary Bokul Roy gi effigy mai thaduna protest tawkhre. Hiram asiga mari lainana JCILPS student wing gi convener Hawizam Salamba maitena haike lamdam asigi yelhowi kayana niyong kaina sangsilakliba mitop sing ase thingnanabagi damak ILP chanahalu haiduna lisang sinna iyo sangsinduna lakhi iho asida mahiroi kaya asok apan nangkhe Mahiroi Sapam Robin Hood Fauba Thawai Katkiva Lekre Asigum Pibam Asida Miamgi Wakalon Upiduna Central Government na English in Aniga Trama Panda ILP Chanahanke Adubo Yamna Tamoy Shokwa Tawdog Oina Bengali Kaktana Oiba Wakalon the Laiba Yamna Communal Oiba Amar Bengali Hairiba Kanglup Asina Manipurda ILP Chanahan Bagi Mayokta Supreme Court case Toksilakpa Ase Lamdam Asigi Miambo Karisu Laitana Kanwani Amar Bengali na Bengali sing nungsi bagom ay koy Manipur singi damag lebli yelhomi singi hekta mitom na khud thingjen ba yaroi Manipur miyangi leibak Amar Bengali sing na lepa yaroi haiduna Amar Bengali gi General Secretary Bokul Roy gi effigy mai thaduna yaning daba phongtokpani haike ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯜꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯈꯛꯇꯪꯒꯤ ꯈꯟꯕ ꯌꯥꯝꯅ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯑꯗꯨꯒ ꯃꯁꯥ ꯃꯁꯥꯒꯤ ꯏꯟꯇꯔꯦꯁꯇ ꯑꯣꯏꯅ ꯌꯦꯡꯉꯒ ꯕꯦꯡꯒꯣꯂꯤ ꯈꯛꯇꯪꯒꯤ ꯈꯜꯂꯀꯥꯟꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯤꯕ ILPꯁꯦ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯀꯦꯁ ꯇꯧꯕ ꯑꯗꯣ ꯌꯥꯅꯤꯡꯗꯕꯒꯤ ꯑꯩꯈꯣꯏ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯑꯗꯣ EPG ꯃꯩ ꯊꯥꯕ ꯃꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕ ꯕꯀꯨꯜ ꯔꯣꯏꯒꯤ EPG mai thabagi tharaga aikoina khongjang asi sangjabani hairiba bengali ase makoina tawriba case asi karamba interest tawribano lamdam asida leiriba haibide akhoi lamdam manipur sida leiriba bengali singnadi akhoi gi lamdam asida makhoi da karimata akhoi gi thitan leibina singba kaimta leite makhoi akiba amta leite akhoi gi press haba phongdo khiba leirabani hairiba asida yumpham oira kanda akhoi gi makhoi khatang khalla kanda lamdam si khatang da north east leiriba tungan ba ILP sanariba lamsing asida attack tawdraga lamdam asida khatang sanariba ILP sib lothokadamni haiba wafam tungan ba aranba propaganda tawrakanda case tawriba se yam thuna handuk Maharashtra ke Warda ge manung chenba Selsura hairiba mafam asida ngarang numidang athengbada kar ama thong mathakta ge tarakpada maduda tongba BJP MLA Bijay Ranghandale ge machanupa yauna medical mahiroi taret sikre Laikhidraba Singh ase Shawan ge medical college ke first year mahiroi ngaktani haina pau asina hairi car driver adu control tawa ngamdabadagi fit nipu wangba thong adudagi tarakpani haina police ki pau amana hairi accident aduda atopa gari amata yaukide jailo car adu dibel dage warda tamna lakpada thongi walda thomjillaba matungda makhada taduna laibak thiba tawdok adu thokhibani Prime Minister Narendra Modi na Mairoi Singh Laikidaba aduga mari lainana awaba phongdokpaga loinana Prime Minister's National Relief Fund PMNRF dagi lupa lakh ani Laikidaba Singh gi imungda piragani haina laukthokre Saitu Gambalzol gi manung chanba yum nyangkai ni thoina khundaba Salbung Bilasta Sanil Digital na sinduna COVID-19 awareness kam poster campaign ama pangthokre Thauronga mari lainana Panjabam Lanajit Singh producer Selin Digital na haike haujik aikoi punama COVID-19 laichat ka loinana hinglibani haibasi kaudaba fai
election gi namada aikoina SOP ngaktabadi langani aikoi isa na yamna wakantana SOP ningthina ngakna election ga mari leinaba thabak thoram sing saruk yaba phai campaign aduda khetrimayum jam sing FPO L Santi Sharma RO amadi Salin Digital gi executive members sing su saruk yake Impal East ke Wangkai SC ke MLA Okram Henry bu Representation of the People's RP Act 1951 ke Section 8 Clause A ki makhada disqualified tokibana sahi taro election thangnaba yadanaba AC asi ke MLA Yungkham Ira Board ke Council na Manipur Legislative Assembly ke Secretary ta ai bacharol ama pisinduna wakat khre haide Wangkai MLA Yungkham Ira Board ki mahut siliba advocate Longjam Birajit na sahi tawduna Assembly Secretary ta ngarang pisin ki bacharol aduda mamang sahi ge April 15 da High Court of Manipur da election petition file number 2/2.9 209 ge order amadi mamang sahi ge November 13 Supreme Court of India ge order sing palli Irabot na Henry ge mathak ta seriba maral sing de taramathoi shuba Manipur Legislative Assembly ge election da Okram Henry masana education qualification lan na hapsin ki haibasini paugi marak thana ten break amatang pizari Karigumba dom yumda laiba anaba singi hida kappa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlane Home Nursing Care Service Manipurna pungkunmari chukna adom yumda latuna hida kappa injection piba dressing tauba feeding tube hapa catheter hapa amadi makhal kya ke anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medlane gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medlane app download tawna booking tawi break ki matung da mayam butaram na uksari makata ba pau pizari Manipur da thokiba nupi angangi ikai khumnaba manghanba amasung hatok pibagi thodok singi manungda tangna thokpa thodok amada masagi chahi mariga tha ahum khakta ngairibi nupi masa amabu sangolda namduna ikai khumnaba manghanbiraba matungda makhori metuna hatkiba thodok ki case scheme wayelda sidri fawba thori yanbagi hang till dead ke Thadopi Kraba Senapati District ke Mau Police Station ke Manung Channa Kapnam Village tege R David ke while physical hearing oina Pangthok Naba High Court of Manipur na direction pikre High River Thokdok ase ngasi dagi chahi tare ke mamang December 15 English aniga tara manga Christmas numit ke numidang pung Taruka minute kuntra rom tarak padagina pung tare longi manungda mahag masama ki khulda thokibani Thokdok ase ka mari lainana Lokhatpa case ki wayalda Sidri Fawba Thori Yanaba Phadok Pikraba R David na Mahakasu Naknana Mari Thokliba Piklibi Nupi Masa Adubo Numidangi Chak Ising Charba Matungda Nupi Masa Asigi Mayumda Laklaba Mahaki Achapo Leibiruge Haiduna Pamlaga Puthokibani Aduga Nupi Masa Asigi Mayungi Sangolda Pusillaga Ikai Khumnaba Mangan Biraba Matungda Makhauri Lahat Laga Hatok Pikibani CAF and PD Minister T.S. Setabatana Thazaba P. Krabamatungda All Manipur Petroleum Product Drivers Association Amasung All Manipur Bug LPG Driver Association na Tha Asigi Kun Mathoidagi Changsilakiba Khongjang Ado Khudaktagi Handokle Haide All Manipur Petroleum Product Driver Association na Thadorapa Cherol Amana Khongjang Asida All Manipur Petroleum Product Transporters Association All Manipur Bug LPG Transporters Association Manipur Petroleum Retail Outlet Dealers Association amasung tongan ba association kayana mateng pirakpagi damang thagatpa phongdoksari hairi Leibak asigi masak naiba angang singda chahi gi oina piba mana bal puraskar handak sahi gi oina angang kun mapan khangatpada Manipur gi lamba mayum dolas yaure IIT Kanpur na develop tawba blockchain technology sizinaduna Ningthaukaban numita Prime Minister Narendra Modi na digital gi khuthangda mana adu khushinake mana asida medal ama sel oina lupa lakh ama amasung certificate ama yaure
Art and Culture category da lamba mayum Daulasna painting amasung photography da tauriba contribution yangduna bal puraskar pinaba khanduna Prime Minister na mana adu pikibani. Leibak asida pangthokpa tongan ba exhibition amasung competition singda mahaki photo amade painting sin ukraba amadi national award kaya so fangraba ase wangkhai ayang pali mamang ningthem pukri makha lekai degini. Ngasi Imphal da phongba pausi singi marui pa pau khare inasi. Sangai Express Jamri gatara nipan positive oiraga ani sikhi NPP gi mirep oigadaba kungi maming langthokre Republic Day full rehearsal pangthokre O Henry Bujahi daruk mirep oihandanaba wakatkre Pokna firm Manipur bu special political status pina ba taksingkre kokomi War hero singi charol surul sing ikai khumnakre NPP gi mirep kun langthokre Ima fanjawbam sakhi laikhidre Huyen Lambao, Sibagi Chairao Pikraba David ki physical hearing Pangtok Lagani. Positive Hengalaptuna Chamri Gatara Nipan Thingnare, positivity gi Jang Tara Nipan Dasming Ama Yaure Ani Siki. NPP gi Mire Kun Lautokre. Naharol gi Thogda. NPP ki first phase ki candidate kun gi list Lautokre, Mai Pakani Khanba Kharasu ticket Pina Bathorang Tawi, Y. Joy Kumar. Ex-MLA Henry Chahi Daruk election Thingnaba Yadanaba, MLA Irabotna, Assembly Secretary da Wakatre. Manipur special political status Fanghanaba, PM da memorandum Pisankre. Amkilgi President Oirambi, Sakilay Magimafam da Ikai Kumnaba Utkre. Aroy bada maruoy ba pau amohanna. Ngasi Manipur da Omicron variant ge anoba case ahum thengnakre hauzik state asida Omicron case masing nifuni to show khay Manipur ge praja khudingbangna isage board isana pamba afaba candidate khalaga thadabiyo lengak ama sembada miyam gi mating sangi haina Chief Secretary Dr. Rajesh Kumar na phongdokre JCILPS student wing na Manipuri bazar da Amar Bengali gi General Secretary Bokul Roy gi effigy mai thaduna protest tawkhre Amadi Maharashtra da ngarang numidang athengbada car ama thong mathaktagi tarakpada maduda tongba BJP MLA Vijay Ranghandalegi machanupa yauna medical mahairoi taret sikre Haujiki oina PONYTV na sandok saba Manipuri pau loisinjare miyang tabiri pasingbo amukhanna khurumjare